MSTV meeting tabiriba singbu khurumjari ngasi nungthilgi pau pijari kumjani sing lising amaga samapan yangkhaimapan gi October kunmathoi da Chinese troops singna Ladakh ta Indian police singda nomai kapsilakpa amadi grenade langsilaktuna satharakhiba landa Indian gi thauna faraba police personnel tarana thawai katkhiba thodok adubu ningsingduna amadi mathau pangthoklingaida thawai ka thakraba police personnel singbu ningsingduna sahi khudingi pangthoktuna lakba police commemoration day gi thauram sahi asigi oina ngasi Kaksing district police nasu sinduna SP office Kaksing gi complex ta pangthokre police commemoration day 2023 gi ngasi gi thauram aduda police ki duty pangthokpada all India gi oina lai khidraba police personnel samaga marifu nipan gi maming pangthoktuna pathoktuna miyam da tahan baga loinana SP Kaksing TS Bikramjit MPS na luchingduna makata ba police officers sing amadi personnel sing na laikhidraba Kaksing district police ki police personnel taret yauna all India gi punna police personnel samaga marifu nipan gi mafamda haikat leikat tambaga loinana general salute piduna ikai khunaba utki tungda Kaksing district police ki SP TS Bikramjit na Kaksing district police ki laikhidraba police personnel taret mayang numbam chawba deputy SP Kaksing Moirangthem Laikai Huining Subam Lukhoi rifleman Kairak Mamang Laikai Naurem Keso constable Kaksing Maya Laikai Yaikhom Pareng Sapam Rajkumar constable Sunu Maya Laikai Songtham Risikanta Thongnau Mamang Laikai Maibam Kanta Kumar Tezpur Makha Laikai Mayang Lumbam Siang Kumar Kaksing Khongnang Mari Fangbagi imung manunggi miyoi singda district police ki maikaidagi blanket amomam khudol piduna ikai khumnaba utpaga loinana laikhidraba police personnel tariat ki imung manunggi miyoi singa phaminaduna awanungai wari kaya su sanaki tamthina hatopi khraba mahairoi ani gi haksang November 5 fawbagi manungda puthoktuna imung manungda sinadrabadi khwairangban kaithel gi ima sing amadi Manipur miyam ga loinana haksang thinaba singnaba mafam singda sangsilagani masida tholakpa afafatagi thodang pumba leingangna lowgadabani haina khwairangban kaithel lukmai selubgi maikaidagi khanghalakli khwairangban ima kaithelda ngasi pangthokhiba pawmi singa unaba amada Khwairangban Kaithel Lukmai Selubgi General Secretary Asem Nirmala na hai mahairoi ani gi hata senaba miyoi sing CBI na fare hairagasu ngasi fawba mahairoi ani gi thawai yaudra ba haksang sinaba ngamdana leiba si taraina lofam thokte makhoi ani gi haksang leifam fawba khangba ngamdaba CBI gi investigation mawong asi miyamda singnaba pokhalle masina maram oiduna CBI da miyamna thamlamba thajaba adu manglakle loinana leingak asina su mahiroi ani gi thawai yaudra haksang puthoknaba khonana leiba asi yaningde maram asina November 5 fawbagi manungda mahiroi ani gi thawai yaudra haksang thidoktuna imung manungda sinagadabani madu natrabadi Khwairangban Kaithel gi ima sing amadi Manipur miyam ga loinana haksang thinaba jingnaba mafam singda sangsingani Maduda tholakpa afa fatagi thodang pumba leingakna lowgadabani haiki mahakna makhata na hai handakta committee on tribal unity kotuna rim samadi jenims ta hojik leiriba kuki singi asiba haksang sing sinanaba hairakliba adu munna khallaga haihaningi mitai miyoi kaya gi thawai yaudraba haksang asisu thiba khangdana leiribani maram asina haksang sinasi hairabadi matam mama khaktada thawai yaudraba haksang singadu maikai ani na exchange tongnasi mitai singi awabadi udana makhoi khaki khanba mawongdi tawrakanu miyoi amagi haksang hek watpada asiba haksang khusinabagi thabak tawroi haiki punishment pidosi dead body do panganda na ba dike togi na ba tabak se ako da taseng na maki lot patata na gati kaya ko na lot pigi do no masi ako khang mga maroy aduna November ki ako gi lai ba tari mga si bawgi manung de tari kumba state government na sa lady ba force mayam state
Force oiro, Central Force oiro, apun masi punna karigumba haksang do pipida taragadi, lairi ba ay kwenta kelgi imasing da punna, Manipura lairi ba nupising punna uminaraga, akan mapilip ang laura na, so ina na magyay kwenta haksang do tiba sida, ito mating pangjaragadi. Amaromda Khwairangban Kaithel Lukmai Selugi Vice President Khongban Tabam Lairen Tombina Paumising da hai Manipur de irang thoktuna ngasi fawba tangdu leitadana leiringai seirak asida lamdam asida kanglup Fudup amatana harau kumhai sing pangthokpiganu ningol sakaubasu handaki irang asigi yenglaga miyamgi awabada saruk yaba oina lepminasi Durga Puja ga mari leinana bombula thabana chingbasing tawbiganu haiki Lagi apa di berdebat lagi nama ada bom thaba mamula thaba kumai harau apa tu tahu nu lai ini yang tu beri perlu na masa kita ninja bani aduna matana atau bahagian bapa yang pernah mata kumai harau apa tu tahu kenapa yang dah pun beri masih kai mata wadi masih masa dah kalau jadi tu beri hai High Court of Manipur ga Jenims ga kusam naduna blood donation campaign ama ngasi blood centers Jenims ta pangthokre High Court ki judge yauna judicial officer amadi advocate sing na tikre ngasi pangthokliba blood donation campaign hogdokpa adugi matangda High Court of Manipur gi judge ahan them bimol na hai hojik leiba ki oiba issue asigi marakta dengi leina paksan na nabana maram oiraga masida tangai fadana maru oiriba I awat pasing asi kharata oirabasu menkhatpa ngamnabagi wakhalonda pangthokpani makhata na su lakliba ningthokaba numita rims ta pangthokani mamal yamdaba miyoibagi punsi kannaba hotnaba mathau taba I watpa wathandanaba miyamna su I pibiu haina miyamda mahakna appeal tawki ngasigi thauram aduda High Court of Manipur gi judge Aribam Guneshwar Sharma Golmai Gaiful Silu Jenims ki director professor Laisram Deven Singh Jenims ki medical superintendent Lokeshwar Singh lower court ki judge Singh Manipur High Court Bar Association ki president Y Bimol Chan judicial officer Singh amadi advocate Singh su saruk yakibaga loinana I dan tawki thauram aduda I dan tawriba singda makhoi bu pukning thogatuna Jenims ki director na blood donor gi batch thet khibaga loinana appreciation certificate singsu kusin nakhi done koina ngasi about 30 units ko mapina target tawjagani mathangda koina mathangi han moina ngasi koi Jenims of dokchare laiba ni dokaba nu bichida under the guidance leadership of my brother Justice Guneshwar ki makhada koina rims ta pangthok jagani inauguration tawjagani adumai to moi gida rims gina 50 to 60 unit ko intake ami hai ana koina yaring ge ko ki site gi ko yamna response hasana to bere pocket ke site gi aduga every district judge judicial officer su moi gi laiba makhada le every court ki staff ta gi voluntarily koi na umbira ke hai aduna koi mayamna bank to ga periodically koi na khara gai gi koi na target to jage khali ado mayamna masi koi gi to wi ba si su koi imbira ga to pa prasa mayamna su koi gi si ko blood donation se follow to biraga de koi am ngai jani na khanse All Manipur United Clubs Organization Amuko Lions Club of Ningthaukhong amasung Yaima Eye Hospital Khagempalli Pankha Huidrom Lekai na punna sinduna Bisnupur All Mini Secretariat ta hangliba relief camp ta leiriba inmates singi damak free eye camp ama ngasi pangthokre free eye camp asida inmate sanida mit ki oiba layeng sathaki ngasigi camp asida layeng liba singda darkar leiba hidak sing amasung anok sing free da fi ki masigi mathakta ngongdongi oiba operation darkar leiba khuding maksu lem na ngongdongi operation tawgani hairi relief camp asida asigumba layeng darkar leirabadi makhata na sinkhigani haina sillang liba singi maikaidagi phongdorakli May ahumdagi hauraga Manipur da thengnariba lan asina maram oiraga yummai sakhraba amadi lanjen aduna leiriba imung manung singda angamba mateng pangnabagidama fund drive ama ngasi Khwairangban Ima Kaithelda Royal Motors Manipur na sinduna community compassion aid event ama pangthokre thauram asigi matangda wangaladuna Royal Motors Manipur gi sip Maislam Bikramjit nahai irang asina hek haurakpada
asina koina satuna relief camp sing da awat afa mateng pangduna lakpani adubu irang asi matam sang na tawba maramna relief camp sing da awat apa leibagi sang hengalakpa asida tim asina angamba sel puthok cook food asi take and go gi mawong da yolaga masidagi fangakpa profit khuding mak relief camp amadi awaba taraba singda athoknaba sinbani thauram asi tha amada anirak singani tangai fadrabadi mafam da satuna suti leiba numit natraga nomazing numit khuding gi singani haiki ngasi ayu National Service Scheme NSS Unit Jiribam amadi Internal Quality Assurance Cell IQSC Jiri College sinduna October amadagi kuntramathoi fawa pangthokadoriba Fit India Swachhata Freedom Run 4.0 pangthokre Jiri College Jiribam gi Principal Dr. R.K. Sanajawdevina College tagi lamtharaktuna Jiribam Irabot Statue fawa lamjen chenki Irabot statue da mahiroi singna punna haksang phana thamgani haina wasak lauki fitgamari leinana NSS Jiribam unit ki program officer Dr. Okram Radhesyam nahai masamau phana leiduna afawa samas tinjang kaijang daba samas ama oina ba pandamda lamjel asi selakpani amadi Manipur da hanagum santi hanjilaktuna tangdu leita ba lamdam ama oihan minasi haina phongdoki Asigi kulhumdoidagi na November ani fawa Delhi da pangthokadoriba under 17 boys category gi 51 suba Nehru Junior Hockey Tournament da Manipur gi mot sinduna saruk yagadoriba UNACO School Maitram gi sanaroi sing asi Maitram da leiba school asigi campus da gi UNACO Groups ki Managing Director N Iravantana lamthakre lamthabagi thauram ga mari leinana Managing Director N Iravantana hai Mamang da pangthokhiba under 17 girls hockey tournament ta UNACO school gi nupi mahairoi team na semi final fawa changba leikhre hojik pangthokadoriba national games asidasu school asigi swimming coach Gojen state coach oina saru yanaba chatpada natana UNACO school gi mahairoi ahum su swimming event ta saru yagadori UNACO school na education khakta natana co-curricular activities sing da so mangjil thana ba honari hojik thengnari ba khudong sa thaba kaya asida UNACO school na community service outreach tawna ba so honari haiki UNACO school maitram na koi under 17 koi boys hockey gi da koi stage gi mot silaga koi 51 suba koi Nehru Cup si yauna ba Delhi da sakadabdi masigi da ta koi flag hosting to bugi ceremony ne koi pangtok ceremony omang da koi nupi mcha sing to under 17 girls ta koi semi final ma buchangki aso aru lo na koi goji handa pangtok da national game da su koi school ji gi koi swimming gi course oja Gojen stage gi course in chatoi ni aru lo na koi satra ahum national games ta koi stage mo si laga swimming de yauri masi ju koi stage gi ma di school chak tok ngai ni koi UNACO school na lari ka ta tambi na ta na koi sports ta ju koi yam thwa yaw na koi honai masi ju part of koi gi curriculum de yaw da ba da ba ni ha si koi thamjage asi lo nan ho je koi Manipur gi lura ma ta ma si da koi satra sing oja sing to koi community service outreach to na ba so koi yam kan ho na je tu matam da koi awana ta ma yam so koi na ngam ting pang na ba so da ki tong de Thasi tang tara manga dagina tara nipan fawa kuman lapak ta pangthokhiba wusu sanda masanagi trial inter school meet state championship ta Bishnupur district wusu association gi players sing na gold medal mapan fangduna overall team champion oirakhraba players sing bu Bishnupur district wusu association na asamba khudol bot piduna ngasi Bishnupur district ki kha pochhangbam da
taram na okpagi thauram ba pangthokre khalak kharaba players sing adudi N Pamhaiba 40 kg, P Itomba 45 kg, KH Zetis 52 kg, K Vidyasagar 80 kg, Thoiba 75 kg, L Sonia 45 kg, M Miriam 48 kg, T Selvia 56 kg, amadi N Avenau 60 kg ni. State national amadi international kaya da so sanda haiba masana asida Bisnupur District Wushu Association gi players sing na namna sar yaduna medal kaya purakuna state amadi India gi mingsat kaya purakli sanda haiba masana asida national camp kaya da su saruk yaduna lakraba takpi tambiriba coach sing di Wairok from Birahari Singh International Player Moirangthem Ronel Singh International Medalist amadi Moirangthem Ramesh Chandra Singh International Medalist ni ngasi okpagi thauram aduda chief guest oina Y Ramananda Singh President W Sobha Singh amadi guest of honor da Dr T.S. Norendra Sifu W Watcher amadi L Ramananda na saruk yakhi October 15 dagina November 8 fawba Goa da pangthokadoriba 38 suba National Games da W Birhari bu coach oina khalakpagi matangda kanagumba mioi kharana politics tobiganu Phongdorakpasi yamna laibak thibani haina Bisnupur District Wushu Association gi Secretary General Surjit Konthaujan na phongdokre wafam asing asi Bisnupur District ki khapa changphamda pangthokhiba paugi mifam amada Surjit na phongdokhibani mahana makhata na haikibada thasigi tang kunda pause singda coach khanbada politics tobiganu haina M Bimoljit amadi mahaki mapang aniga loinana Phongdorakhiba wafam madu Bisnupur District Wushu Association na clarification feesari Birhari bu Manipur Olympic Association na coach oina khalakpani mahaku matik sai sade haiduna media gi thongda hunbagi thabak mihmahutta magi record yanggiraga wangang biu Bisnupur District Wushu Association na Bimoljit amadi maki mapang ani gi wafam condemn tawi makata na yamna hanthaba thakta media gi thongda wai akum tongnaba association asina pamjade Bisnupur District Wushu Association na W Birhari bu coach oina khalakpada taramna okpa amadi nungaiba phongdokli haina Bisnupur District Wushu Association gi Secretary General Surjit Konthaujan na makata na phongdoki Auki Vairai numit October gi tangkul Process singa course khanbada protest tawbiganu haiduna M Bimoljit amadi magi mapang aniga loinana phongdokpagi matangda clarification lama Bisnupur District Wushu Association gi makai di tamjari madudi 37 National Games Goa da pangthokadoriba asida W Birari Singabu osoina khalakpada politics tawbiganu haina phongdokpasi yamalaiba thibini mabu khalakpasi Manipur Olympic Association gi authority na khalakpani mabu matik sai sade haiduna media gi thongda hunbagi mahutta magi record yengbiduna amadi khangbidana palakpani haina logjai Bimoljit amadi magi mapang ani makhoi ase karamna horei karamba masana dagi lai amadi kari tauri kari oiri haibasi so Bisnupur District Wushu Association gi thopuroi sing yambun khangi Pau himifam aduda Bisnupur District Wushu Association gi President Wairok Pam Sobha Association asigi member Laisram Ramananda amadi atai thopuba kaya su saruk yakhi Haksang fana leisti amadi hospital gi akoiba luna na thamsi haiba wakhalonda primary health center kwakta gi hospital manung amadi hospital asigi akoiba gi lam tu sit sengbagi thauram ama all kwakta coordinating committee kwakta na sinduna hospital asigi campus ta ngasi pangthokre thauram adu primary health center kwakta gi staff sing amadi kwakta municipal council gi sanitary worker staff singa punna khusamnana pangthokibani Haukiba numit kharani gi mamangda tongan ba Manipur gi print amadi electronic media gi khuthangda hospital asigi award apasing athuba da mention biu haina mari lainaba authority da khangan khibasu laikhre khudaki oiba darkar oiba isingi khudong sadaba si temporary gi oina mention naba water head tank amasu iron rod na semjin khibaga loinana hospital building asigi akoiba gi pipe fitting su tawkhre semjin sajin bagi
असंग सेंफम ऑल कोटा कोऑर्डिनेटिंग कमिटी न पुथोखिबनी थौरम अदुगा मरी लेनना ऑल कोटा कोऑर्डिनेटिंग कमिटी की जनरल सेक्रेटरी एडमिनिस्ट्रेशन अनिस अहमद ना प्राइमरी हेल्थ सेंटर कोटा की अवार्ड फा लेनिबसिंग असि मरी लेनबा अथॉरिटी ना अथुबदा मेंशन बिनबा लेंगा की पुनिंग सिंगसिलगली मतंग सिदा मसी नुखिल की पाव पिजबल लोइजरे इमेज टीवी मियेंग ताबीरे सिंबु अमुखना खुरुमजरे।